Sanjit Misi ki matangda tehelkada phonglakhiba photosing Human Rights Alert ki Executive Director Bablu Loitong Bamna pikhiba photosing ni haina mahak masana court ta phondokre. Amadi Langol Reserve Forest area da leiriba mioi sing hongdohanaba department na notice pikhibagi mayok ta lam khupsaliba singna court ta case oina thangalakle. Pau Shalom Pizari. Listen any mapangi, July Tang Kungomdoida, BT Rota Tokiba no may kapaki Todokta like Kidrava Sanjit Mishigi Matanga, the Helka Pau share the Polokiba Poto Singadu, Kanana, Pikiba Potono Haina, Miam, Sahi Kaya Korang, Kaninduna Lakibadu, Human Rights Alert Ki, Executive Director Bablu Loitong Bamna, Pikiba Poto Sing Oramle. Wapamasi, Nasi, Bablu Loitong Masana, District and Assessment Judge Court of Pondokre. Sanjit Misi ki matangda hojik chathariba trial asigi witness oina ngasi Bablu Loitong Bamna mahaki jaban pibada photo sing adu mangonda pirakhiba mioi adugidi maming matha haidok piganu hairakpadagi photo kapkhiba mioi adu kanano haibadi court ta haidokhide chathariba case asigi matangda head constable herojina mahak masana hatpani haiba wafam thamlaklabani leikidraba Sanjit ki mama taratomina case asi makhatana thiget pinanaba hairakkhibagi matungina taratomigi makida lepliba council khaidem manina wafam asi pukhalaki CBI ki council oriba ibom sana haikibada hojik chathariba trial asida asoiba karisulite head constable herojit ki jaban hana piduna charged sem khrabani hojik makhatana judge ne pirak paragi matung inna thijindaba haibadu lepkani haiki hojik chathariba hearing mathang thagi tang taraga mangada sathanana matam lepkhre amaromda Sanjit Misi ki matangda makhatana thijindana Sanjit ki apokpi tara tombina court to wakhalakibagi wafam adu yagadra yaroidra haibadugi rai hayeng mas ki tang kunthada haidoknanaba judge na reserve tawduna thamkhre Adana punga ma ani chana argument tore tara tumbigi side degi ahapna Supreme Court ke ruling ma amon puthokana 173 crores aita further investigation togunami CRPC 173 crores aiti makada further investigation togada case asi chathajaraga su trial chathajaraga su further investigation togada kaide adana Supreme Court na haiba mayam si puthoya adide कोई हेरोजिट के उकेल नसु मधुम सपोर्ट तौरे अदो CBI के उकेल नसु फर्दर इन्वेस्टिगेशन से को नबी डायरेक्शन फिर दे कोई के चुकाई दे आइदर माचु तो डॉक्टर तो तौरे ओनली थिंग मोई नेपाल की उकेल लकी का अंतर नदी मसी 173 crores आइदर फर्दर इन्वेस्टिगेशन तो वैसी चुम्दे चुमोय आइदर ना मधुमी मोट पिया अदो पुनः मग मैं हमने नांग बपुनः मग अदो तारा बकांडा court na harise hayeng adi tang kuntra se asi lai haido age adi further investigation taw haibachina taw na haige do ribra natraga further investigation taw haibache aina haiba ngamde atakta ko to chalu haige do ribra aduna chingma panama ado tawrani Langol Reserve Forest area da leiriba mioi sing hongdong hananaba department na notice pikhibagi mayokta lam khopsiliba singna court ta case oina thangalakle hari handak sathiba mas ke tang kun ga taru ki numidang wairamda Langol Reserve Forest area da mai tharamba adu chapchana singnaba mioi di leire hari adu moinamak uhoba yaudabana action lokapangam dabani haina range forest officer Sadar Hills Sukham Ratan Kumar na ISTV news da phongdorakli handak satkiba tang kun ga tarukta Langol Reserve Forest area da mai tharam badagi lam hectare tara romda hoba upami kaya chakre mai chakra mafam singda forest department gi miyo singna haktheng na chatuna yangsin khre asuguma thodok singa si matung da thoktuna na ba joint forest protection committee ga loina na thabak pakhat na mohna ragani haina range forest officer Sadar Hills Sukham Ratan Kumar na ISTV news da phongdoragli mana makataraduna reserve forest area da lam khopsiliba sing handok khinaba notice thakraba sunga si phawba khunda sindura leiba yauri forest department gi manpower warpana makhoi bu takthok pangam dana leiri reserve forest area gi lam pithok ase forest department ngamde ministry na ayaba pigadabani phibam asida hojik department asina sabsaba thabak lokot pangam dana leiri haina phongdorakli mana makataraduna lamai thaba haibasi aina yadaba thabak amani thengnarabadi akanba chairak phangani haibo pham thamlakli sahi asida Langol Reserve Forest area da mangarak hana lamai chakhibagi thodok singdi kanmangam ki aduga tang kun ga tarukta mai chakhibadu dadi matam chana kanmangam hokide
lamai tharam basigi maru eba maram sei reserve forest area da mi kharana lam khopsen duna khun tana na ba hotna bagi thokshal oigani habagi thajaba lai haki masi matam jana khoina kalam daba taragadi masidagi sandokiduna koi lamdeng adagi langon gi koi compartment number 3 da leiriba koi langon ningthau aswai bu loina mok samnaba yabagi point amani khwaidi wangba matuni chaise reserve forest haibasida koi market bu purga chatpa yade adubu masi accidentally masi kanagumba kharana angang singna nataga kanagumba kharana masi sangaga koi thakpa khundu ombadagi masi tholokpa oirambasu yai langon gi oina flying scout khara koina semaga thamgre group oina adana moina matam jana hek khangbaga pau binaraga telephone binadana khona dan tawraga just khudak da koina initial stage da muthal hobun ayambani tungdadi mai jakka bagi yaba chingda make maru mukatana hena sandukna chakpa yabagi thabuk singji akoi leiriba surrounding leiriba people singsina maji khandhabiraga mai kaigumba ma churup thakpadu oirasu nataga kaigumba ma mai aigi hingwanda mai thabadu oirasu masi section na aduga masi samnagi gedra nataga samnaroidra haibase yarigedi mai thadabana khwaidagi hena phai Sinmi singi phampham thokpa khudong chaba sing adu department ke employees singna thausa dabadagi thintarabadi sab chaba thabak lokhat kani haina labor and employment gi minister I Himochandra phongdokre Manipur Building and Construction Worker Welfare Board sinduna Imphal West ki DC complex ta pangthokiba registration of building and under construction workers singi oiba chayol ani gi oiba awareness program hodopagi thoromda MLA Laisom Ibomsa yauna mari lenaba official kaya sharu yaki Minister Himochandra Namakatan Haikibada, Manipur Sinmissing, South Hanbada, Mac in India, Mac in Manipur, Chaunating, Oigani, Department of Sinmissing Kari, Kudong Saba, Pangba Yabi Habaduning Tina, Kangan Batangai for the Haiki. Pivam to Komida, Yova Habasisu, I call it Daito Maneva, Mantriamoina, Madusuagi Daito Manev. I don't know Pamjari was a Kasitan Tena to Tena, Pajana verification Tawaga, I get level inspectors, ma'am. Pajana mathok tawbiyo ashenga potu puthokpiyo aduga yamna deserving oiba sinmi mayam ase yam laina leijaba akoida koina mateng pangba yaba angang gi laik tamgi oiba sigiba nagiba tho permanent disability awa madagi tadna shoktana thabak suba ngamdaba kangbu yawi makhut kakhiba yawi makong shokhiba yawi adegi angangsing laik tamnaba khona nabagi madugi lairiba niyomda lairiba mayam ase fajana awareness ama lairaga yam program ni nga sai honda permission ni re kali permission ni re no na ngai chai mari mamang ni ya go hujikta ni re ni ma ju chai mari ho ga kanda Thoromadu sau yakhiba MLA Laisom Ibomsana Manipur gi lairiba Labor and Employment Department se yamna pikpana maram moidona hiram khudimak ta khudong sadaba mayuk nagani Department se paktok chawtho alabadi sinmi sing hena kan hangani haiki Manipur Sarkar Labor Department finest people department of the masi final activity masi major department koina ma aina handle assembly session pudi kudokte Luang Sangmam da leiba Luang Pokpa Cricket Stadium asigi samjin sajin ba loidana leiriba sing athuba matamda Manipur Sarkar nam yang sangbiba Manipur Cricket Association na pambi yam sigi matang dai khogi sports journalist Boyai ning thawjam dagi report ama BCCI gi secretary Mr Anurag Thakur amadi curator Assis Bhomik Manipur laktuna Manipur gi amata ngairaba Luang Sangbam gi Luang Pokpa Cricket Stadium da yangsellamlaba matungda akhanaba mieng amaga loinana international gi thakda cricket sanafam oinaba amadi Manipur dagi masak naiba afaba cricket sanaru sing puthonaba gi pandamda kg chani yangkai kg sangwa amadi ton amagi roller machine ahum mowing machine ground grass mowing machine ani BCCI na Manipur Cricket Association da piraktuna leire akhoi Manipur Cricket Association gi site gi full membership phangna bo honabada mona demand am tawgi plus akhoi cricket ki stadium ase sakhona bo honabada akhona changiba magi daka oiba equipment sing jokhona mona akhona pibirna ba haimi matamda mana adugi step lokholapo oina akhoi BCCI gi curator specialist curator oriba Assis Bhomik ana mana August ki tani panda akhoi Manipur Cricket Association akhoi Luang Chamung Cricket Ground thabilaktuna akhoi jingchama hogre horomatungda mana Manipur Cricket Association gi awapa equipment sing akhoi ga muga tanara matungda habdi akhoi na demand akhoi gi nongam ta maramna ising chupthona ba akhoi gi machine shop maruina grass chopper degi akhoi loader watliba mayam se demand taw akhoi na pot tawgi hari pot demand tawgi pot khudima akhoi hajik akhoi pot na pot tarit
हजिक बिसाइन थब्रिक तुन लेरी अदुबु ख्वाइदिगी लुरिबदी स्टेडियम असि चाही खरगी ममांगदगी मणिपुर सरकार न मरी लेनबा सोसाइटी अमदा सेमगत सागतपा हौरमलगा लोइसनदबा असिना नेशनल गी थाकता पांथोकदबा टूर्नामेंट कया एसोसिएशन असिना पांथोकपा ngamdana लेरी स्टेडियम असि मपु पांदबगा चप मानरे बाबोक्सिंग फमनबा चौकरी अटे अकाई यावरे ड्रेसिंग रूम दा अमोट अकाई पेशनबा बाथरूम लैट्रिन टॉयलेट लोइसनदबा मयाम असिना स्टेडियम असिगी मसक मचु थोंदरे अवार्ड अपासिंग असिगी मतंगदा एसोसिएशन असिगी जनरल सेक्रेटरी पेयर नंदना हाई स्टेडियम साबलो छिंदबसे अखोगी एमसीए दा यामना अचौवा अवाबम पी मरमदी अखोई क्रिकेट अमा तब मतमदा अखोइना होस्ट ओइबा मतमदा अखोगी ड्रेसिंग रूम से बीसीसीआई की मतुंग इना यामना नांगदबनी मागी टॉयलेट अटैचमेंट तौबा मागी फजना फमम लेबा खोपा ओगेदबनी अदुदा स्टेडियम से साबलो छिंदबनिना अखोगी टॉयलेट से सिंदबा यादना लेरे अदगी का सिंजु लोय मोतना लेरे अदुबो अखोई एमसी की साइड तगी ngamjaba अखोगी ऑफिस स्टाफ अमानी हापतोगा हापगा मरमरते अखोई यंगजंबा सिंदोपे याबा मखै तौरी अदुबो ऑफिशियल साइड तगी हाबदी मसी एमडीएस ना मसी कंस्ट्रक्शन वर्क तौबनी मोइदजु अपील तौजरी एमडीएस ना याम थुना मसी लोशन बिदुना अखोई मणिपुर क्रिकेट एसोसिएशन सिनाबिदुना मसी अखोई होस्ट तौबदा अचौ मतें पांबिनाबा अमदी मणिपुर गवर्नमेंट हाइजीनिक बदी ऑनरेबल सीएम मणिपुर से स्पोर्ट्स मांगिंग थाबा लमम ओइबनिना खतम मियें चंगजन बिदुना अखोगी मणिपुर क्रिकेट से चाखपदा अखोगी अचौ मतें पांबिनाबा अपील तौजरे खुराई लमलोंग अमदी लमनाई माइकैदे तिंगबा ISTV नेटवर्क की ऑप्टिकल फाइबर वायर ngarang dingku rota mioi khana kakthalambadagi ngarang ayu pung 13 खुराई लमलोंग अमदी लमनाई की माइकैदे नुमिदांग फावबा नेटवर्क असigi program sing yang hanmangam khidre masigi dabak waro bidana naba maikai adom service provider sing na miyam da khanghalakli pawgi maraktana aten break amatan अदुम करीगुंबा अवाबसिंग असि मायुंगनाबा थोकलाबा मरोय मरंग यामना यावबा चुंजाक चाबा मपालदा तोइना चाबा लिवरदा अकाइबा लाक्लाबा नत्रगा लिवरगी मपानगन छोंथरकपा ताराबसु करिशु वानिंगाई लेट्रे लिफ्साफ सिरप सिजनबियु अदुमगी अवाबा पुनमक कोकनबगी पांबैनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूल शु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगै लायंगबबुदी नाद्रिंगैदा सक्सेल होबना हेना फै Mountai's Coaching Center, Chingmerong for Class 7 to 10 Bosel. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 96123638858. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. Then service separate hostel available for both boys and girls. For details, please contact Combined Tutorials Office, Sagodan Moirang Mercmachin Bus Parking Imphal. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu amukana taram noksari
ngarang numidang pung mapan minit mangarom tawa matamda Morea da laiba IB maya amadi mapan ga minit tararom tawa matamda na Morea da sagat laiba integrated checkpost maya da bomani pokai khre hari thodo da mi aso apan da yaukide kanana kari gi damak bom madu pokai halam lebino haiba chap chaba khang mangamdri Sri Sri Gauranga Mahaprabhu gi chamanga ga kunthra ma thoi suba mapok kumon amadi holi gi thorom West Bengal gi Noida district laiba Navadip ke Sri Sri Anuprabhu gi mandir da hauki batang tara ga nipan da gi kun ga mari phawa pangthokre Raja Sri Bhagya Chandra Memorial Trust na sindra pangthokki ba thorom madu da Manipur gi lak pami lising kaya saru ya ki tongan ba group singna wari liba Nityaras Basantaras Divaras amadi Gauralila Singh utki yausang hobunu mitamiyam na saru yaduna yausang mai thaba gi thorom amadi thabal chom gi thorom su pangthokki Holi pala oina Brahmapur Holi dal yauna Holi kamu taraga mapan na Holi thorom pangthokki Raja Sri Bhagya Chandra Memorial Trust ke takhelambam irabona phungdorpada matamamada yausang mai thaba matamda mai thariba adugi manungda yaw haptuna thamdarami masina lebaki chawnga hongi haina thaznarami Gauranga Mahaprabhu polakpadagi jiva hingsa tawba phatte haiduna yausangi sang manungda Vishnu lengsilaga miyamna puja luarba matungda mai thabagi sanabi asi lakhibani haki yawu manungda sang manung thamdaga mai thai haiduna ber gorda haiduna kawi achuna laiba se Gauranga Mahaprabhu na abata torko matamdagi di yaw je jiva hingsa tawba yaroi jiva hingsa gi mahuta hane remi basanga se sidi adum sarachi aduga ningsing boina sarachi adugi mathangda Vishnu saligram je lengchal le hairaga arti na chingba kalle hairaga maduda saligram je lokto ka loileng tho kar matungda sangmai thaba chana se haiduna achuna sangmai thaba che chanaki Shuttle Trap Demand Committee na Mitai bu Bharat Samvidhan ki article chahum ga nifuni thoi clause 1 gi makhada Shuttle Trap ki yalumi singi list chalalu haina 2011 gi December gi aroi saruk tagi changshil pa khongchang saruk amoina Manipur gi mafam kaya da Mitai miyam ga khanene na ba amadi tana khona bagi campaign leptana chathari haina Shuttle Trap Demand Committee of Manipur na thadruk pa cherol mana khangalakli Langol dalai ba NIT complex tanga si Lions Club of Imphal City na sinuna idan tobi thorom pangthokre thorom da club asigi member amadi NIT gi mahiru sing na idan toki auri 2016 ga mari lenana institute asada pangthokki ba thorom da Lions Club of Imphal City gi luchingbi kaya su saru yaki club asigi president Dr. R.K. Kumar jana Lions Club of International gi serve the people have a theme gi makhada idan tobi thorom ase pangthokpani handa pangthokli basina institute asigi campus ta homlak subani makhata na su lakli ba sahi singda pangthokki gani haiba gi loinana i gi maru abigi matang da su wafam kaya phongdokki Lions Club ki khoi theme khoi awar moto kui sap hai badugi theme da tau jabani ram EC suki matik darkar oi EC khoina asi khobi bi EC anaba da phanga dori bani anaba sing kana ga dori bani EC dukan da na ta pharmacy da phangba pot nati saba ya pot oiti aduna sumba chawro bas sadama Lions Club Imphal City na NIT gi chhatra gi union sinna nusibiduna khoi bu sewa ta phangan bi si tamakta aina NIT gi chuma chhatra sing sibu student union sibu khoi tek khoi agri festival siga mari lenana hanna thagatpa ongdokse Haukiba January ki tang mari da yuwa habada amang ata thokhrabo inam kendra gi imung singda relief ki sanpham yanthop ki thorom ama kendra sigi manung sanba irengbam da leiba ibudau chum mandaram gi shalyan da pangthokre kendra gi MLA Dr. I Ibohan Mina lusingduna yanthokiba aduda Nambol gi SDO and Ramananda su saru yaki yamna sokiba imung taraga ni thoida lupa lising marfudra manga amadi khara sokpa imung da lupa lising tarani thoida lupa lising ohumga chani yanthoki Thoromasiga mari lenena Dr. I Ibohan Mina awana tarabasingda Ministry of Home Affairs ki makhada State ki Relief and Disaster Management na selge tekmang pibasi pena da bakhara leirabasu apaba khongthang amani haiki Police sokpa singsi lising mau ranga pire yam nungaire Police sokpa da phangba yabasu phanghodre haba yabasu hapi raktre madu sakagi adi pesa leitabana ama orambasu yai adu party soi basingsi Police sokpa ga manano no sokpa Bali soy yum sing si lereng nina lereng ai di krek kitang chakki bada ai di amona nungsi nungsa la ko matam da leibi ya da banina Bali sokpa sing si gi manung da thoi noi ta ba mayam su yauri madu saka na mu khanda biraga madu makhata na khre hen kana pibira kani haina aina thajai
Sanjit Misi matangda tehelkada phonokhiba photo sing adu Human Right Alert ke Executive Director Bablu Loitong Bamna pikhiba photo sing ni haina mak masana court phongdokre amadi Langol Reserve Forest area da leiriba mioi sing hongdok handanaba department notice pikhibagi mayokta lam khopseliba singna court ta case oina thangalagle ISTV ke pawmi yang taibri sing amukan khurumjani